Lup Karana State Asigi, Longang Nasaliba Myoisinda, Kihan Khanghanbagi Thong Sathaduna, Ing Tapagi Fibam Kaihanaba, Honarakliba Sitting Naba, Manipur Police na Akanaba Thorang, Lokat Pahaure Haina, Chief Secretary Dr. Punit Kumar Goyal na Thadorapa Serola Mana Kangalakli, Serola Sina Makataraduna Hai, Kanagumba Lanai Myoy Natraga, Lup Amatana, State Asida Pangthok Liba, Thabak Thorom Singda, Atingba Thamba Amadi Kihan Khanghanbagi Thong Chathaba Yaroi, Kanagumba na Kanglup Masel Nungsi Sanana, Hingminariba, State Asida Ing Tapa Fibam Kaihanaba, Kihan Khanghanbagi Thong Satharamba Thok Labadi, Logi Matung Ina Matikzaba Action Lokat Kani, Mijam Miyam Naso Asigumba Makalgi, Kihan Khanghanbagi Thong Satharapa Matamda, Manang Nagpa Police Station Singda, Report Tawgadabani Hari, Lona Yaba Natraga, Yadaba Lup Amatana, Namduna, Senkhai Thumkhai Chathaba Masung, Kihan Khanghanbagi Thong Chathaba Yaroi, Miyamgi Punsi Masung, Lantum Ngak Senabagi Damak, Lengang na Matikzaba Thorang, Lokanaba Sem Saduna Leire, Hiramasiga Mari Lainana, Home Department Gi Makada, Anti-Extortion Cell Hangdoktuna, toll-free number forward Leire, Kihan Khanghanba Masung, Senkhai Thumkhai Satharakpada, Kanagumba na toll-free number asida Pau Pirakpada, Pau Pirakliba Miyoyadugi Masak Maming Aronba Oina Thamgani, Lona Yadaba Mongda, Kanagumba Karana Satharakliba, Thabak Thong Singasi, Mapung Fana Tingnaba Honabada, Micham Miyamna Mapung Fana Sawat Patangai Fade, State asida Tangdulay Taba Pibam Hanjinduna, Sakot Taurang Kaya Paikat Bangam Naba Honabada, Miyamna Angamba Thakta Mateng Pangbiyo Hainasu, Serola Dudapalli.